Imes pada miyeng tabiri basing bu ahan maktada binitana taram no sabagaloy na kurumzari. Hauzik pada masigi maroyo pau pijari. Mera hau song bagi thoram panthokre aikoi kudima isilina ngangtani haibasi puwari na sakhini haina Chief Minister N Biren na phongdokre. Kuntrani thoi suba loktak de thoram panthokre nga macha lak mari lising tara rom thadakre. Manipur lenga ke Minister Oiramba Mayang Lambam Babu Gitara Mari Suba Ningsing Pumon Pangthokre Loyana Nong na manghan kraba logi mapusing da compensation pigani haina Delhi Chief Minister Arvind Kejriwal na lauthokre Mapungoyo Paulo Birase Sahi sa kaya dagi nungsi sana na leminaraklaba singmi tami anigi nungsi mari adu mera hosong bagi thorama sina amuka hena seselale haina Chief Minister Nong Thombam Biren Singana Pongdokre Ngasi, Lining Thau Sana Mahi Temple Board amasung Utra Sanglen Sana Konungna Sinuna Pangthokiba Mera Hosong Bagi Tharamda Saruk Yaraduna Lining Thau Sana Mahi Temple Board ke President Thausu Puriba Manipur Chief Minister Nongthombam Biren Singana Wapamasi Pongdokibani Mahana Makha Taraduna Mera Hosong Bagi Tharamasi Lamdamasta Leriba Sing amasung Tamda Kundaminari Bai Khoi Kudimak Isilinau Ngagtani Haibasi Puwarina Sakhini Mera hosong bagi tharamasina sing tamamatani haibadu na hona na ningsinghali loyana singmi tamigi mari adu amuka hena jasilhale tharamasi lenga asna hokiba sahi ahumlo masida state ki thakta kanglada pangthoktuna lakpani adubu COVID-19 gi license na maram moiduna khara pikthana pangthokpani haiki hairiba singsigi relationship sanagi mayekna irga leigrabani ana gumba matam thugaiba ngamaroido Like activity, matam gilaku political ki ihulna, politically desperate oiraba, politically miyam prajagi mandate ang mga maroy na ba miyoy karana, sugumba sentimental issues, hehek usalaga, sing tam ni marata hek singjet khaba se, matam gitaw wala. Adu mo koy may papangamde ngasi madugi mayek laraba kudum ngasi ego no mesilagi amuk hena koy sinta mi mali session na koy se imam matagi machani ay ba wakalo dugo na apun babarak tamadi apun babari kurama sabat minabada punna thaga mina se ay ba se ay jiragai Ayukta Kanglada Pangthokpa Tharamadudha Rajya Sabha gi MP su oiriba Ningthau Laisemba Sana Zawbana haikibada Thoramasi Singmi Tamigi amata ngairaba mari adubu ningsingbaga loyana hena sesinaba pangthokpani Mera Hosongba sahi kayagi mamangdagi hauduna leptuna pangthokna lakli Thoramasi lamdamasa lairiba phurupsinggi marakta khenaba thamdana puna saruk yaminaduna lakli laibak thibadi Thoramasi handak sahigi oinadi COVID-19 na maram moiduna singmi isilinaw sing makhoi gi khundagi lakpada kudong chadaba leibana yawba ngamkhidabani masigi damakta su puningda nungaitaba phawi haiki Kanglada Pangthokiba Mera Hosong bagi tharamadudha Lining Thau Sana Mahi Temple Board ki Vice President oiriba Manipur State Planning Board ki Deputy Chairman Lorembam Rameswar Maitei Hanagi Minister RB Mingthingna Singbana saruk yaki Tharamadugi manung channa Mera Menchongba Mera Thaumai Thanba Yankhong Tamba yauna nat ki oiba singmi tami anigi nungsinanaba tharong kayasu pangthokki Amaromdasu Mera Hosong bagi Tharamasi Technopal District ki manung chanba M Ringpam Village da sungasi Mera Thaumai singkhatuna tongan ba nat ki kumai galoyana marirak suba Mera Hosong ba tharam pangthokre Indigenous Minority Organization Manipur IMOM Haumi Research Guild Manipur Manipur Peace and Integrity Council United People's Front Manipur Indigenous Minority Socio-Cultural Organization Manipur National Identity Protection Council Nikona Maringpham Village ki Village Authority khusamduna pangthokiba tharamadudha Imongi President Medun Maring Imongi former President
Kuplar Kom, Nikogi President T.S. Manihar, ISRGM gi Chairman Robin Singlai, IMSCOM gi President Momska Kam Bapuji, MAPI Council gi President Injas KC Romeo, UPF के President N Rupachandra, M Ringpam Village के Headman S Wongshumi, Salongpham Gram Panchayat के प्रधान PIS Leibak Chaw अमसुंग Indira Gandhi National Tribal University के Faculty Homen Thangjamna अथोइबा मिथुंगसिंग ओइना सरुक याखि सिंगमी तमी पोट लानबा यावना नाट की ओइबा जगोई इशै कयागा लोयना पांगथोकिबा ngasi मेरा हौ सोंगबगी थरमदुदा इंदिरा गांधी नेशनल ट्राइबल यूनिवर्सिटी की फैकल्टी होमेन थांगजमना वंगांगलोय ओइना सरुक यादुना मेरा हौ सोंगबा अमसुंग सिंगमी तमीगी वारी हाइबा हिरमदा वांगांखि थरमदुगी अथोइबा मिथुंग ओइकिबा निकोगी प्रेसिडेंट टीएस मनिहारना फोंदोरकपदा माइहौरोलदगी लेरक्लबा सिंगा तमगा नुंसिनबगी मरीदा पांगथोकलिबा थौरम असि ngasimak Manipurda oirakliba political crisis mayam tongan tongamba community mayam nungsinaraktaba amaga hunarakpa amadi India lengak na insilaga rajniti sanglakpana maram oiraga leminariba tongan tongamba phurupsing kairakpa yabagi azoba mami ama lakpa maramna ngasigi tharamasi pangthokpani Mera hosong bahariba tharamasna maitaiga singmi singalaineramba mari adu ningsing lakanda amuk hanna samjinaba yanabagi ahanba khongthangni ngasi aikoina thoram pangthoklagasu saruk yabiriba community singna wakhal tabidragadi thoram pangthokpagi artha adu leiroi maramaduna aikoi singmi tami khudimakna gyan tabiduna lamkhangdagi lakpa puwari nataba hanadagi leijaraklaba puwari singbu ningsingduna aikoi amatani aikoi punai hingminarakpani haiba wakhal adu cheminasi haiki Marirak suboy na pangthokjari basi ngasimak laiba political gi crisis mayam kogi Manipur da lairiba kogi community gi among the community koi masi amaga nungsinarakta amana hunarakpa sigumba India government insalakanda rajniti sangpisin maram orakada Manipur gi yellow missing lairiba puru kunsaga mga taruk asi kairakpa yabagi mami sauna lakpana maram orakanda hariba sumba hausongba hariba mera hausongba hariba sumba itisik oiraba maitaiga singmi singa lainaramba mari ado ningsing akanda ikoi amuhana mari si samjannabe yanabagi adugumba khongthang ahanba khongthang ni haina ai thamjage ngasigi tharamadugui matangda M Ringpam Village ki Village Authority ki Treasurer ki Phampuriba Laishi Sham Singlaina phongdorakpada thoram asina sing amasung tam ani asi matamada masin manawni hainaramba du mayek senga takle maramasna thoramasna piriba paujaladu phuruk kudimangna khangbiduna nungsi sanana hingminaba asetpa phirep laurasi haiki mamangaida ekoi tambaki sinau sinamanaw ne haya adudigi singi mayamane haido karamena khangnagni hairaga mai mera hojong ba hojig mai thangkat pasi chingkat pasi masidi inau ni ba lei hai ba si kumbagi saina ma oina makoina tuman puthorga tori ba anna la taktiki hojig phawda tuna chanara kripsi yam nungsi ba yam phaba adudigi yam nungsi ngai adudigi amarum da hairaga ehoigi Manipur si chati mayam lei ba nasida asigumba puthokna suman chanara psi yam afapani habisi khallaga madugi dambang tamisi tawbisi yam phai Iramdam Saisak Lop Kha Manipurgi Nipan Suba Mapok Numit Thorangaloyana Integration Day Mera Ho Songba Thorangasi Kakching District ki Hianglam Therapy Chatta Pangthokre Aikoi naha oiriba singbu puning thogasi let's promote our youngster ones haiba team da pangthokiba thoramaduda elangbam Syamsundar President Iramdam Saisaklop Kha Manipurna thoramapu elangbam Rajen hana hianglam GP ge pradhan oirambana athoiba mithung sorokhaibam Dijamani thabaktagi potharaba Manipur Police Telecommunication da DIG oiramba Yumnam Ibobi thabaktagi potharaba SBI gi loan manager oiramba Elangbam Ratan Kumar social worker amasung Elangbam Prem Kumar social worker na akhana mithungsing oina saru yakhi Thauramma poina saru yakhiba Iramdam Saisaklop Kha Manipur gi President Elangbam Syamsundar na Iramdam Saisaklop Kha Manipur na horak khiba amadi loop asina saphong lakpadagi miyam gidama pangthorakhiba thabak thoram singi matangda saknai raba saisakpa saisakpi kaya puthoknaba hona ngasigi tharangi sarwamo oina COVID-19 na maram oiraga loop asigi laikhidraba member Elangbam 13 chukre
Positive oirabasing asigi manungda miyoi lak nipu apalising kuntramathoi sahum taratarukna laikidre miyoi crore kumathoi lak maudra lising nipu panchani kunna narambadagi farakre. COVID laicharsan saitheng piduna positive case masing khwaidagi wanga thengnaba lebak USA na oiri lebak asida miyoi crore mari lak yankhaya palising maudra taruk songa suma taret COVID positive oikre. India na positive case crore ahum lak nipu mathoi lising nipan samapan maudra taruk thengaduna ani shubada lairi. Aduga Brazil na miyoi crore ani laktra taruk lising humpumari sanipa humdrapan positive oiba thengaduna ahum suba positive case masing yamba leba oiri. India yi oinadi Maharashtra na positive case la humpumanga lising maudra mari sanipa nifu thengaduna ahanba positive case masing yamba state. Kerala na case lak nipu nipan lising humpunipan sanipa chatruk nifu thengaduna ani shuba amadi Karnataka na case lak kumapal lising marpu mari supna kunithoi thengaduna ahum subada lairi. Sendra Thanga Part 1 amadi Komla Khongda Kunthranithoi suba Loktak De pangthokhibaga loyana Loktakta makhal kayagi nga macha lak mari lising tararom thadakre. Fisheries Department asinuna pangthokhiba tharamadida Fisheries Minister S. Rajan, Manipur Pollution Control Board ki Chairman L. Radha Kishore, PDA ki Chairman T. Robindro, Fisheries Commissioner M. Hare Krishna, Fisheries Director S. Balkrishna amadi maroiba miyoi kayana tharamadida saruk yakhi. Taramaduga Marilena Takmu Patelaiba Experimentation Fish Farm Fisheries Minister S. Rajan Nauna Amu Hangdoki. Taramaduda Mahana Haikibada Loktak Yakobda Lairiba Ngami Sinanga Paduna Majamasu Semba Madi Imum Punaba Honari. Sahi Kudingi Loktak Dega Marilena Fisheries Department Nga Maza Kaya Tadaduna Lakli Miyam Kidama Department Asinasu Paikapaya Tabak Paikatuna Lamdamasida Nga Walhandanaba Honari. Loktak ta nga marang kaina laina ba madi loktak kanaba nga misingna nga macha pokpa chawba ngaiduna July August tha phawbada nga phadok pidaba madi lang akuppa sinadana ba mahakna nga misingda apel tawki asi phadok nga ta sum tawragadi aikoina loktak ta nga lairiba mayam singsi sum phatu gadi koi loktak ta lairiba nga singsi ki sum manjulak laga kani haibaga marai laina na aikoina Loktak sendiri dari koi nangam masa singsi. Hadaraga masina muana mapi phal laga saura kanda masa kokroga. Loktak singa yam na kazana marang kain laiba. Ipa ipu haktak tagi kaidana satharakpa kaksing ithai khong phatpagi thorong ngasi meragi tara mangani panba yum sakaisa numiki ayuk pung 3 rom tabada amaiba yauna laison tinsonga iroina miyamna saruk yaduna kaksing ithai damda kaksing ithai committee na sinduna pangthokre. Bharatiya Janata Yuva Morcha BJYM Wabagai Mandalgi Nomagi Oiba Youth Singi Political Convention ngasi Kaira Kaithal Lampak Community Hall da Mandalasna sinna pangthokre. Taramadida BJP Manipur Pradesh ke President A. Sarda Devina Thoiba Mitunglen BJP Wabagai Mandal ke President M. Nabasandran Tharamapu Oibagaloyana BJP Manipur Pradesh ke Vice President Dr. U. Deven BJP Kaksing District ke President U. Ibom Sana Singh Bakayana Khana Mitunglen Singh Oina Daista Phongki Tharongi Manung Chana Ima Bharat Shyama Prasad Mukherjee Pandit Dindayal Upadhyay gi mafamda haikalekat tamdunai kai khumnaba utki Party amadi lengak aduna tawriba thabak thoram sing adu yenglakanda miyamna pirakpa pakhum aduni election mai pakpa hairibasi maram aduna lakadariba mekhalasdasu BJP na sauna mai pakani haina BJP Manipur Pradesh ki President A. Sarda Devina haikre Wafama singasi BJP Khangabok Mandal na sinduna Khangabok Assembly Constituency gi apunba polling nipu mathoidagi lakpa tongan tongama member singna saruk yaduna lamding khuman tem lekai da pangthokiba mandal amasung booth committee pravas ki thoramda haikibani Congress party ki stronghold oina lairiba mafam amani hainariba Thobal district asida BJP Manipur Pradesh ki president gi numi humni gi khongsa asina kayam yamna kanaba phangba ngamgadage haina paumi singna hangba wahang amagi pakhum piraduna A. Sarda Devina makhadana hai lakadariba mekhalasida BJP na sabsana thengnagani amadi Thobal district asu soidana BJP na sauna mai pakani BJP na mai paknaba policy program tongana lai haiki mahaki khongsa amadi program asi BJP gi lisang singna satharakpa tharo amani BJP gi oinadi election khaktangi oiba program taude miyangi sakhot tharangi satharakpa program sing ngangtani BJP na lengak pairiba matungda miyamda kari
kudong chaba phangle amadi phangdribage phangdragana karigi phangdribano haibna singbadu khanaduna lakpagi manung channa ngasigi asisu amani haiki प्रजागी मरक्ता चंगागा प्रजा सिंगा कुशमनरगा प्रजागा तानरगा प्रजा सिंगी अपाम्बा मिहुत खनबा हाइबसे बीजेपी गी अपाम्बा ने हाइबसे मसी आई याम क्लियर होइना थमजबगा लोइना आई कोइगी 1980 दगी चथरक्पा प्रजा सिंगा मतम पुनमक्ता आई कोइना लोइनरगा लेबगी प्रोग्राम गी सरुतुने कोइना नसी लाक्चरिसे ngasigi tharamadudha khangabo esida BJP gi intending candidate oiriba BJP Manipur Pradesh ki former vice president Thoksam Jadumani na asoba thodang loduna pangthokiba tharamadudha BJP Thobal district ki president Yumnang Kumajit BJP khangabo mandal ki president L Tomba Khuman BJP intending candidate KS Akoishana KS Manager amadi BJP state amasung Thobal district ki maru oiba thaupuba singsu saruk yakhi Amaromda Manipur gi nahasing loina psychiatrist nare haikiba Manipur Pradesh Congress Committee gi president soiriba MLA N Loken masama koki lena nare nahasingbu afaba lambida lamjing bigidaba lusingba mana nahasinggi moral hanthana ba wafam ngang sakliba adu karamba ground da ngang libano haina BJP Manipur Pradesh ke president Srimati Adhikari Mayum Sarda Devi nangasi BJP Hairok Mandal na silaga pangthokiba Mandal Pravas ki thoramda sigwes oina saruk yaraduna phongdokre ngasi Hairok talaiba BJP ki MLA Dr Thoksam Radeshang yumda pangthokpa thoramadudha BJP ki president na makhata na hai BJP na hodolibe scheme kaya miyam da hakthengana yohonbada party ki workers singna achoba thodang lobiyu handaki mikhalda Hairok AC yauna BJP ki MLA nipudagi tadana mai paknaba honaminasi haiba wapamsu president Sardana thamki tungda president Sardana lusinglaga ujola scheme gi makhada Hairok AC gi beneficiary yankhairomda chakthong gas singsu yenthoki ngasigi mandal prabas aduda BJP Hairok mandal gi but khudingmakki thaupuba sing Mahila Morcha yauna tai Morcha singi thaupuba sing polling gi thaupuba sing amadi party gi worker kayasu saruk yakhi BJP Manipur State ki president A Sardana miyam buminam laga namthak toraga sasan painabagi praja singda haijin bagi sangselakpa ahan ba khongthang haure haina Manipur Pradesh Congress Committee ki General Secretary Organization L Tilotamana phongdokre ngasi Congress Bhawan da pangthokpa paumi singunabada mahakna hai BJP Manipur State ki president A Sardana MPCC ki president bo makok laina leire hairibasi miyamda lana lamjingnaba honabani MPCC ki president haikibadi vision yaudaba sasana lamdamasigi naharol singasi ngausatnare mind unrest oire haibani masigumba BJP ki aranbada uba haiba amadi aranbada onthokpagi lichasi thadokpiyu haina phongdokki makhatana mahakna hai asigumba BJP ki phajaraba haijinbagi khongthang nasidagi chathaba hore haiba khangle asigumba party asidagi praja aikhoi section matam oire karigumba asigumba party asi wafam singda pangthaduna lehoragadi aikhoi lamdam asi manglagani haina phongdokki nahasingse hojiki scheme su matik chana yorokdaba thabak su matik chana phangdaba covid ki lena lai chana su tension wangba asigumba mayam sina naha mayam se ngausat nare hoji lai hairaba naharo mayam ma tadana lairi MPSC exam lobang ngampi adu mapan thoga parikha tharu gado bosu kudong chaba khara wat mayam amusu yawi asigumba mayam se yenaga ne naha mayam se ngausat nare hairana haije naha ngau chatle haibana te naha ki mind se unrest oire haibane ba aduna kindly akoina BJP ki president haijaning badi word sings and mislead tawna hona biganu Thasigi tara nipanda pundong bom awang lekai da irung bom kubergi awang sangoi da bom thamlambagi mayokta yaning da baphonautuna ngasi pungdong bom maya lekai community hall da wakat mi pham chathakre pungdong bom women development society pungdong bom khul committee amadi pungdong bom youth physical club na sinna pangthokiba wakat mi pham adu da lekai miyam da aki akhang pon ba yaning de bomb attack condemn tawi bomb attack is an act of terrorism kanana karigidamak tauribano sengdokpiyu haibana singba placard kaya sinakhi matam amada Manipur lenga ki minister oiramba lekhidraba mayang lambam babu na lekhidabagi 13 suba ningsing kumon ngasi Kaching district ki Kaching Kuno community hall da pangthokre
M. Babu Singha Memorial Trust na sinuna pangthokiba thoram aduda Mayanglambam Khongnang Thaba Social Worker Kaksing Khunau na athoiba mitung Khumuk Cham Achau President Let M. Babu Singha Memorial Trust na thoram mapu amasung Khumuk Cham Sanayama Secretary Let M. Babu Memorial Trust amadi Abu Jam Ibotombi President BJP Sugnu Mandal anina khanaba mitung oina saruk yaki thorangi mapung oiba saktam oina lekhidraba Mayanglambam Babugi photo mamida miyamna like katuna ikai khumnaba utpa laikhidraba M Babu na hinglingagi matamda amadi minister oiringagi matamda mahakna Sugnu Assembly constituency gi damak amadi Manipur gi damak honaramba sakhot thorangi matangda honaramba thabak tharamsingi matangda wangangba amadi matamada M Babu na hinglingagi matamda mahakna Tinaramba Sugnu Assembly constituency da lairiba ahloiraba miyoi samri romda sol inapi amamam kudol tamduna ikai khumnaba utki Jiribam district ki Kamaranga maning lekai da laiba Laisang Club ki anova building haunabi matungina Manipur Food Industries Corporation Limited ki Vice Chairman oiriba ke Sharat Kumar Singhana Zigwes oiduna sangakre Sangabagi Tharamuda Manipur Food Industries Corporation Limited Government of Manipur ki Vice Chairman ke Sharat Kumar Laisang Club Kuning Theki President Shyam Kumar Mutum Hilgat Gram Panchayat ki Pradhan L Samarendra Singha All Jiribam United Clubs Association Ajuka ki President M Pax na Mangang Maira Paibi Kuning Theki President O Syamola Devi amadi Kamaranga Kuning Theki KS Iboton Maitaina Chief Guest President amadi Gaso Honor oina Daista Phongki Tharanga Marilena Miyoi Kana Wangang ki amadi Laisang Club ki building bu Matang Kuinadagi Sadana Lerambadu Jiribam AC gi Lakadoriba Mikhalda Mirep Oigani Haina Somthorakliba ke Sharat Kumar Singhana Paisa Puthokna Khunja Singda Sinabiba Damak Thagachari haiba wafang kaya phangdoknaki Chief Guest oikiba ke Sharat Kumar Singhana haikibada Jiribam gi Kamaranga hariba mafam asi yamna maru oiba Jiribam hodokpada lereklaba mafam amani mafam asida Moirangthem Sagaina hana khundakiba mafamni hairaduna ngasi miyam gi damak mahakna ngamjaba miyam gi mateng pangduna club ama saba ngambasi yamna harawa poksei haiki matangi matungina mairagi mafam amadi playground su sanaba tawjagani haina su mahakna phongdokki Singnung ko khunggangi lawmi singna uriba lawpham sing lekrak chatuna laikibana lawpham sing adu phau lokani haibagi thajaba laitre haina Juvenile Athletic Union gi advisor Malengu Sarang Themna ngasi Manipur Press Club ta pangthopa pawgi maphamada phongdokre mana makhata kibada Singnung ko khunggangi akobida lairiba lawpham sing asi Low Pari Sani Henbani Adubo Lopam Singasi Manunda Chada Maudradi Pau Loklaroi Maramasna Handak Saigi Singnung Ko Khunggangi Oina Juvenile Athletic Union Ikang Thokle Haina Law Thokle Loyana Lokshan Pibada Athingba Thamle Aduga Hiramasi Matangda Marilenaba Department Amadi Manipur Lenga ki Maikai Dagisu Lomi Singbu Kharada Oirabasu Hingba Ngamjanaba Thausil Paikhat Pinabasu Media ki Kuthangda Appeal Torakli Matam Sadana Tarakpa Nongna Manghankraba Logi Mapusingda compensation pigani haina Delhi Chief Minister Arvind Kejriwal na Lokthokre Delhi Lomi Singda Pigadoriba Sampamadu Low Pari Amada Lupali Sing Yankhaini Low Pari Amada Lupali Sing Yankhai Piba Haibasi Lebak Asigi Oinadi Khwaidagi Yamlaba Sampamni Haiki Low Lokpa Yararoi Haina Lomi Singda Waningai Oide Aam Aadmi Party AAP na Delhi da Lengakpa Horakpadagi Lomi Singna Wadanaba Honaduna Lakli Nong na Labuki Mahimarong Mangantan Kraba Lomi gi delegation amana Handakta CM Kejriwal ga unaduna makoigi awaba singi matangda Paudong Krabani Mangta Kraba Labu Sing Sayol Anigi Manungda Sarve Tangunaba District Magistrate Amasung Subdivisional Magistrate Singda Kangankre Hairi CM Kejriwal na makatana haikibada Hokiba Sai Taruk Tagi AAP na Lengaktuna Lakpa sida Lomi Singbu mateng pangduna lakli compensation pigani haina lauthokraga aikhoina kauthokiba laitri Lomi Singna phangdana lairiba sempam singadu tha ani ahungi manungda phanglagani sel tingna e humang amadi pi taduna low uraga mai marong loktaba haiba sida Lomi Singna wajaba adu khangi Delhi da low pari lising kumapanda Lomi lising kumathoina low uribani hairi Madhya Pradesh ki Dhar Jabalpur amasung Barwani da hingsa ki thokdok thokibaga mari lena miyoi mari phagatkre mangana detain tawduna thamli miyoi sama gi mathakta case register tawkre haina State Home Minister Narottam Mishra na phongdokre
ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯇ ꯁꯥꯟꯇꯤ ꯊꯨꯒꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯍꯛꯄ ꯆꯩꯔꯥꯛ ꯄꯤꯒꯅꯤ ꯗꯔ ꯁꯤꯇꯤꯗ ꯃꯤꯂꯥꯗꯨꯅꯕꯤꯒꯤ ꯅꯨꯃꯤꯠꯇ ꯄ꯭ꯔꯣꯁꯦꯁꯟ ꯆꯠꯂꯤꯉꯩꯗ ꯍꯤꯡꯁꯥ ꯊꯣꯛꯂꯛꯈꯤꯕꯅꯤ ꯕꯔꯋꯥꯅꯤꯒꯤ ꯔꯥꯖꯄꯨꯔ ꯇꯥꯎꯟꯗ ꯔꯤꯂꯤꯖꯤꯌꯁ ꯄ꯭ꯔꯣꯁꯦꯁꯟ ꯑꯃ ꯆꯠꯂꯤꯉꯩꯗ ꯅꯥꯇꯩ ꯆꯥꯗꯕ ꯏꯁꯩ ꯊꯥꯔꯛꯄꯗꯒꯤ ꯍꯤꯡꯁꯥ ꯊꯣꯛꯈꯤ ꯑꯃꯒ ꯅꯨꯡꯅ ꯊꯥꯅꯈꯤ ꯖꯕꯜꯄꯨꯔꯗ पुलिसꯅ लाठी चार्ज तौखी हाइरी मियोई 14 की मथक्ता FIR रेजिस्टर तौखरे हाइरी सानबगी पाउदा 13 सुबा NYC इंटर यूनिट फुटबॉल टूर्नामेंट 2021 ngasi मोरेगी गालंगम लेंटोल प्लेग्राउंड दा हौदोखरे मोरे यूथ क्लब न सिंगना पांथोकिबा थरमदुदा ISTC मोरेगी प्रेसिडेंट जांगमा हाउके NYC के एडवाइजर मंगचा तौथांग ISTC यूनिट 4 के चेयरमैन गौखाई जौ ISTC यूनिट 5 के चेयरमैन लतन नुपिया वाईफाई ISTC यूनिट 6 के चेयरमैन हेंजांग हाउके NYC के प्रेसिडेंट फिलिप के खोंगचाई अमदी तोंगान तोंगानबा मरि लेनाबा मियोय क्याना सरुक याखी ngasi ki tournament asigi sarama oina exhibition match ama FC Gangam amadi URC team anina sanaki amadi haudokpagi match da NYC unit 4 amadi NYC unit 1 anina sanaki haujarabada marapau amuka na bijari मेरा हाउ सोंबगी थरम पांथोखरे अखोई खुदिमा इचिलिनाउ ngangtani haibasi puwarina sakhini haina chief minister N Biren na phongdokre कुंथ्रानी थोई सुबा लोकताक दे थरम पांथोखरे nga macha lakh 4,10,000 rom thadakre मणिपुर लेंगा के मिनिस्टर ओरंबा मयांगलंबम बाबूगी 13 सुबा निंगसिंग कुमोन पांथोखरे लोयना नोंगना मांगहनख्राबा लौगी मपुसिंगदा कंपेंसेशन पीगनी हाइना दिल्ली चीफ मिनिस्टर अरविंद केजरीवाल ना लाउथोखरे ngasi paudam pijaba matang ngase loisinjare miyeng tabiri basingbu amuka hana kurumjari